Online Manipuri numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Churchandpurda Kuki jolu chingbasingi mifamna separate administration demand gi firep chesinkhre. Churchandpurgi Rengkangda leiba BGI auditorium da Kuki jolu chingbasingi mifam ama ngarang pangthoktuna Kuki jogi tokhaiba administration demand gi firep hena chesina lawkhre. Kuki jo miyamgi political apex body ama oiriba Kuki jo council KJC na sinduna ngasi pangthokiba mifam aduna Indian Constitution gi makhada separate administration ama leiduna isana leingak cheraba matam khaktada Kuki jo miyamgi yaifaba oigani haina firef lawbaga loinana Kuki jo miyamgi pitch amadi justice Fangnaba Akanbi matamgi manongda comprehensive oiba political roadmap ama India government na athuba matamda thabak oina paihatkadabani amadi Constitution Article 239A gi makhada legislature ga loinana Union Territory ama form tawduna separate administration ama lehanaba central government gi pungning chingsinki mifam aduda Kuki jo miyamgi santi amadi achumba waroisin ama fangnaba hotnabada Kuki jo luchingbasing punna thabak tawminanaba supunna wasak lawminabaga loinana aikhoigi demand amadi pandam fangnaba government of India ga constructive oiba dialogue ama chathanaba punna hotnaminaba haina su waref lawki amadi Kuki jo miyamga Mitei community ga geographically physically amadi historically tokhaiba oibana thuba matamda India government na Kuki miyamgi apamba asibu khangbiduna separate administration ama pibinabasu mifamna taksinki Kuki jo miyamgi damak Indian Constitution gi makhada peace justice amadi self determination amagi damak stakeholder pumnamakna khusamnana thabak tawminanabasu appeal tawki ngasi pangthokiba mifam aduda sakhanglaba tribes sing amadi district frontal organization singi mihut chama henbana saruk yaki hairi traditional boundary khangdana Naga taba mafamda ngamkai sambal khaba yare ancham traditional boundary khangdoktana Naga taba mafam singda ngamkai sambal khaba gi thabak chathariba si khudakta leptaba tarabadi Naga singna tumina leiroi haina All Naga Student Association Manipur ansamna phongdokibaga loinana Naga area da FMR amu hana chana hanaba Manipur da NRC chana hanaba amadi Manipur gi irang athuba matamda loishinduna mahosagi punsida hanjil hanaba wafam taksinduna ansamgi maikaidagi memorandum ama ngasi Governor Ajay Kumar Balada pisinkhre ngasi Governor da memorandum asi pisiluraba matung Manipur Press Club da pangthokiba paugi mifamda ansamgi President TS Atchesang maringna wafam asi phongdokibani Mangna makhatar duna hai India lengana Naga taba mafam singya koibada border fencing tawriba si khudakta leptrabadi Naga singna tumina leiroi hai kibaga loinana Naga taba mafam singya koibada border fencing tawrakliba si khudakta lepkadabani haina Governor da pisin bacherol aduda palli lona yadaba maongda state asida changsilaktuna leiriba refugee amadi illegal immigrants sing asi takthoknaba NRC chatnaba mathau tai Naga taba mafam singda FMR amok hana chana hangadabani state asida thokliba irang se thubada loishinduna ingtapa puraknaba hotnabiu haina Governor da thamkibaga loinana Governor gi maikaidagi su ansamna thamkiba wafam sing adu thabakta onthokani haibagi thajaba piraki hairi Laingak soibadagi khulngak pathoklaklaga karigi makhoibu fagadoribano IDP sing khulngak pafaba yare ekhoibu yumda hanjil hanbiu haiba wakataksinuna ngasi Thawal district gi Wangjing Kodongpu Sport Complex ta hangliba relief camp ta moredagi lanjenaраktuna leiriba inmate singna relief camp adugi thongalda wakan mifam famkhre ngasi gi wakan mifam adu da Lamding Higher Secondary School amasung Right Research Station khangabok ta hangba relief camp sing da leiba inmate sing susaruyaki Committee on Protection of Mitei victims morena tangkak naina changsilakba wakan mifam gi manung chana ngasi Wangjing Kodongpu Sport Complex ki IDP singna wakan mifam adu phambani asiguma wakan mifam ama pusu ngarang akampat relief camp ta pangthoki ngasi gi wakan mifam adu da saruk yakhiba committee gi convener thangjam Buda Maidaina haikibada haukiba 2023 gi May 3 dagi Kuki narco terrorist singna Mitei gi mathakta lan horakpadagi lanjelaktuna wana khangnu leiriba Thakunithoi hanjilaklaba ikhoibu athubada isai gi yumda hanjil hanbiu loinana Kuki singna Maitei kaya tamthina leptana hat patupagi thabak kaya chatharakpadagi isagi khulngak chanaba haiduna tholakhiba icha inaw singbu security force na phaba punba tawbigano haiki mahakna hai Kuki singna taliba punba Manipur dagi machet ama faklaga lawgani haiba wakat asi kaidongda piba yaroi masi piba tarabadi ekhoisu tonganba iho ama lakani Manipur da NRC chatnare hairaga Chadnadaba manba mayam ama tawba maruaina mitof kaya nongmagi leptana changsilagliba sida mitof khandoktuna masa masagi maramdamda thindokpi ko haiki Laingak soibadagi khulngak pathoklaklaga karigi khulngak chariba singbu fagadoribano haina laingak ta hangladuna Budana makhatana hai khulngak pa icha sing phaba punba yaroi lamdam asida khulngak pa sing mangjawnana leiramlabadi ngasi thokliba misi mina kaya asi thoklamdaba yai micham miyam ngangnabagi dama khulngak pa singna leiriba
ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯕꯨ ꯂꯧꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯅ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯐꯥꯕ ꯄꯨꯟꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯝꯗꯤꯡ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯍꯥꯡꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯤ ꯂꯩꯁꯥꯡꯊꯦꯝ ꯇꯥꯃꯦꯟꯅ ꯍꯥꯏꯈꯤꯕꯗ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤꯕ ꯑꯩꯈꯣꯏꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯟꯊꯨꯡꯐꯝ ꯎꯔꯛꯇ꯭ꯔꯦ꯫ ꯄꯤꯛꯂꯤꯕ ꯏꯆꯥ ꯀꯌꯥ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯉꯥꯜꯒꯤ ꯁꯔꯨꯛ ꯎꯔꯛꯇ꯭ꯔꯦ꯫ ꯑꯃꯝꯕꯒꯤ ꯁꯔꯨꯛ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯃꯍꯩꯁꯪ ꯀꯌꯥꯗ ꯊꯥꯔꯕꯁꯨ ꯑꯋꯥꯠꯄꯇꯅ ꯄꯤꯛ ꯊꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯋꯥꯕꯒꯤ ꯋꯥꯈꯜ ꯀꯌꯥꯅ ꯄꯣꯠꯂꯨꯝ ꯑꯣꯏꯅ ꯅꯟꯊꯗꯨꯅ ꯂꯩꯔꯤꯕꯁꯤ ꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯨꯜ ꯉꯥꯛꯄ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯐꯥꯕ ꯄꯨꯟꯕ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯦ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯜꯂꯛꯂꯤꯕꯁꯤ ꯃꯇꯝꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯂꯩꯔꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯒꯤ ꯌꯨꯝꯗ ꯑꯗꯨꯃꯛ ꯂꯩꯖꯔꯝꯒꯗꯕꯅꯤ꯫ ꯉꯁꯤ ꯇꯝꯄꯥꯛꯀꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯂꯩꯔꯤꯕ ꯈꯨꯜ ꯀꯌꯥꯒꯤ ꯃꯤꯌꯥꯝ ꯑꯁꯤ ꯈꯨꯜ ꯉꯥꯛꯄ ꯂꯩꯔꯝꯕꯒꯤ ꯂꯩꯕ ꯉꯝꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯕ ꯌꯥꯔꯣꯏ꯫ ꯈꯨꯜ ꯉꯥꯛꯄꯗꯒꯤ ꯈꯨꯠꯂꯥꯏ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯏꯁꯥꯒꯤ ꯍꯥꯟꯅꯒꯤ ꯌꯨꯝꯗ ꯂꯩꯍꯜꯂꯨ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯜ ꯉꯥꯛꯄꯁꯤꯡꯗ ꯍꯥꯏꯖꯔꯒ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯟꯅꯖꯒꯦ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ, ꯔꯤꯁꯦꯇꯜꯃꯦꯟꯠ ꯑꯣꯐ IDP, ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯜꯍꯟꯕꯤꯌꯨ, ꯅꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯅ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥꯁꯨ ꯄꯥꯏꯈꯤ꯫